Hello guys, welcome to my channel. Ngasidi ꯆꯝꯐꯨꯠꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯌꯦꯟꯁꯦ ꯈꯔ ꯀꯪꯅ ꯁꯨꯝ ꯉꯧꯖꯔꯦꯀꯣ ꯑꯗꯨꯒ ꯀꯣꯠꯅꯕ ꯃꯅꯥ ꯃꯁꯤꯡꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯨ ꯌꯥꯎꯔꯦꯀꯣ ꯃꯌꯥꯝꯁꯤꯗ ꯄꯨꯟꯅ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯂꯐꯨ ꯊꯔꯣꯒꯤ ꯃꯄꯥꯟꯁꯦ ꯆꯥꯛꯈꯨꯝꯁꯦ ꯏꯆꯤꯜ ꯏꯅꯥꯎꯗ ꯏꯟꯖꯔꯛꯀꯦ. ꯍꯥꯟꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯗ ꯍꯥꯟꯅ ꯏꯖꯔꯛꯑꯒꯦ. ꯆꯝꯐꯨꯠꯁꯦ ꯃꯆꯥ ꯑꯃꯇ ꯍꯥꯞꯆꯔꯛꯀꯦꯀꯣ ꯃꯌꯥꯝ. ꯍꯪꯒꯥꯝꯕꯤꯗ ꯆꯝꯐꯨꯠꯅꯤ. ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯈꯪꯗꯦ. ꯍꯥꯎꯗꯧ ꯃꯥꯜꯂꯦ. ꯇꯦꯕꯜꯁꯦ ꯄꯤꯛꯃꯟꯗꯅ ꯆꯤꯜꯂꯦ. 이런 거 사는데. ꯆꯥꯔꯕ ꯇꯣꯝꯕꯤ? Smoke mainie.
ไม่ชอบก็ได้กับเลยแล้วก็เจ้าไว้ก็ chắc em bạn không biết là phải có những sản phẩm rồi
ꯉꯁꯤꯗꯤ ꯃꯊꯦꯜꯗꯤ ꯂꯣꯏꯅ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ